Imphal manungda gari masing hengalakpana lambi chathok chashinda mayoknariba khudong chadabasing kokhananaba ISBT da passenger gari sing park tahongadore. Kurumjare Istv paumiyeng tabirba singutaram nokjare hojina pungi pau Imphal manungda nongmagi gari ki masing hengalakpana lambi chathok chashinda khudong chadaba kaya mayoknariba si kharadang oirabasu kokhananaba khumal lampakta leiba interstate bus terminus ISBT da passenger gari sing park tahongadore lambi gi park chawba matung ina gari chalhananaba transport policy gi makhada thabak paikhatpa hori haina transport department ki commissioner Lakshmi Kumar na phongdorakle ISTV news ka unabada mahagna makhata na phongdorakpada Hauzik gari masing leptana hengalakpa amadi matik saba policy leiramdaba sina Imphal manungi lambida traffic jam amasung khudong chadaba kaya thengnaribani Kevin na ayaba pikraba transport policy 2016 gi makhada ahanba khongthang oina maruoiba lambi sing amasung madubu samnahaliba lambi singi pak chabu matung ina chatkadaba gari masing lepthoktuna chanahananaba honari haike Transport policy si akoi cabinet na ayaba matung pirbu matung da yam phasana nainar matung da koi state sigi oina ihan han boina koi transport policy 2016 se koi pelo tore koi cabinet approval pi gra koi notify koi tobjare different routes adigi koi major corridor leiriba lambi thong mayam da si liba gari mayam se koi pak tak na koi na rationalization and streamlining हम कोई यम करना कोई स्टडी तो यम करना कोई पुथोन बन तो जरी so it may take about 2 months or so फजना कोई fully geared तौर पर at the same time parking is also we are on the job कोई parking जी कोई smart parking का है ना कोई उसी लाकर दो रहती है multi level parking का है ना कोई शिलोंग तो तुम्हारा कोई लाकर दो रहे अदुना मधु कोई once मधु से कोई कहीं की मखादो सु in fact कोई smart city की मखादो सु तुम याव पोर्ट मनी is a very important component that मधु कोई work तो भी भागना मखाता ना है कि बता Imphal manungda passenger puriba gari singi park tawfam leitriba sina khwaidagi chawba issue ama oire hauzik private bus chani hena service tawri masigi mathakta diesel auto amasung tata magic singi chatkadaba akaknaba lambi amasung makhoina khamgadaba mafam ISBT da piragani haike ISBT su akoi nangai modu operational within lebani ji PWD ne yam kana koi gi agency PWD gi through da masi semjan kochen ba anamati khara koi oil tankers में हमने चलाए रुपये तो मधुदेवी कितन टेक पर कायवा कोई कहते हैं लोशन दबो पोर्शन करसु लोशन लगा कोई मसुज हम थ्रू ना ISBT जैसे कोई operationalized होना वाला तो जरी ऐसे कोई प्राइवेट पार्टनरशिप बेसिस था पिथोर कदम नहीं कोई क्या होगा आउटसोर्स तो कदम नहीं मसीमा का operational हुए रवा अभी जगह कोई गाड़ी बस नुं खामी में हम जिक्र मकई पुशन लगपा अदु तौर बतुंग दे कोई की खतंग इम्फाल मनुंग से कोई स्ट्रीमलाइन तो मद्रा ने खले अधिक हमारा अब तो है ना डीजल ऑटो तो कंप्लेन लाग बसे मैं साउंड से मैं ताब दा याम डिस्टर्बिंग हुए बको अदु हुजिकती क्रम कईदी कोई से ई रिक्शा ना थोड़ा कोहर बने कोई ने सुपर में पी के बको मैंने जो खर ले रहा ई रिक्शा से मतलब चंगवान खर कर थोड़ा ना रहा कोई मुझ पर पी के जो खर याव रहा मतलब की मतुंग आई थिंक ट्रांसफॉर्मेशन विल टेक प्लेस Border pillar ki matang da Chief Minister na Assembly da phongdok ki wafam miyamu namthak tawbani haiba yaba chechang ichamna puthorakle tha amagi manung da Chief Minister natraga mari leinaba singna hiramasiga mari leinana miyam khangna sengdoktrabadi government na puba thangba ngamloidaba khongjang changsilagani haina ichamna lauthokre ngasi uripok yamem nei kai da leiba ichamgi advisor BB Sharma gi mem da pangthokiba pawgi mifam amada ichamgi general secretary ngachon miram sangna phongdokibada sayet nana leiriba India Myanmar border pillar singi matang da Haukiba December ki tang nipan dagi horaga naungna survey tawgani haina External Affairs Ministry dagi Manipur gi Chief Secretary da Cherol tharake Cherol adu ki matang da DC Chandel na ADC Chandel da ai ba Cherol piduna khangan ke Cherol adu da Survey of India gi team lakpada state government na leifam amasung atai mathok taba sing pibada mating pangbiu haiba wafam yauke wafam adu DC amadi ADC fauba yaungna khanaraba matungda December ki tang kunma thoida survey hauduna kwatha khunauda survey tawnaba honaramke masigi matangda Myanmar ga su anirak director level da meeting tawduna yanaba purakhe kumnamak singasi leiraba fawda Manipur gi Chief Minister na mahak khangde haibasi Manipur gi miyambu minambani
hiram asida karamba aronba agenda leibage haibadu miyam khangna sengdokadabani haike documents di leire silent oikre in sama sumang haloi hai for the commitment p public to commitment p public nadi people of Manipur nadi government interest lobby e haina khallag leirame ba adu hojikti documents ki mutu already we cannot trust to the government in this issue akhoi thajaba thamba yadare asi issue the government ngarang numit jam kuidaba numit tragi manding issue akhoi manghaloi a khangde haina chief minister na house the piri bisi 4th November the meeting to khraba sima knowledge leite have the we are very much sorry Isamgi President and Rajendrona boundary pillar singa sigi manungda pillar number humudra mapandagi marfuni thoi phawba subsidiary pillar oina Manipur na pamba mawongda yungba yagani haiba Myanmar government ki aiba cherol phangmangam ke yungadori ba pillar singi blueprint sing supirake punamak singa se leina Manipur government na Myanmar da lampi thoki ba haiba se Manipur gi miyam na yabangam loi ichamna su yabangam loi miyam tinba mafam da chief minister yauna angam mathok singna Manipur gi lam inchi ama phawba mangaloi haina toina lauthoklaga tasengna Manipur gi lam mangal le khanglaba phawbada tumina laithokpa ichamna taraina logde hidamasigi matangda Manipur gi chief minister na tha amagi manungda miyam khangna sengdoktrabadi lagna phanaba ngamloidaba khongjang lamdamasigi civil society organization singa loinana sangsingani karigumba maraleramlabadi chief secretary DC natraga marileinaba singi mathakta akanba action lokakadabani haike moirkanda magi chief secretary yorai report masi chief secretary na onama sembulan puribra pau pidribra pidabgi maunda hak leibra sem hangaisi with DC yori aduga nangaina akoina lawmisi Brahma government da India government akoi watabi de haida yamna waruba adu ngasidi akoi documents mayam se urukanda akoi sahi lising ani Manipur gi ningthong leba ngame habdo ngasi phamnai bu hum pusi gi mong yeng urukanda akoi yam ikaji ipai pu yam nong gada ba akoi je karma mino akoi na thang khaktana thori kakana akoi gi leba ngam bado ngasi sok saw khalam matam si kari gi no miyam phamba Manipur gi assembly de simai tawna akoi gi ningthau aman machin thiri ngang se haidana laiwe khabai ipai pu sing du gi mamang yam ikaji cham All Manipur Police Constable Male 2013 batch na makoi gi pangthoktana leiriba biba borsi pangthoktuna athuba matamda fall haidokadabani haina ngasi hingnongyai Manipur da chathariba banasida mafam kharada ban chogatpani chingnaba miyoi singna lambi da tayar mai thaba yauna achat awok sing thingbagi khongjang chathaba yauke amarom da banasti Imphal East district ki manung chanba Jiribam sub division da su mami take Churasanpur da sakangdaba singna ngarang numidang pung 3 lom tabada bom ani langsilambadagi ama pokhai kre thodo si Churasanpur khumujamba maitei lekai da thokibani bom langsilamba yumbu adugi maming Hema Momocha kawe maki ingkhol manungda taba bom adu pokhai rabasu laibak phabadagi mi asa opandi yahugde Amarom da bom pokhai kiba aduga ikan kanadana lekai adumakta da leiba ningthaujam abung kauba mi amagi memda su bom amalang silamke bom adudi pokhai hogdabadagi Churasanpur police ki SI thangpuna luchingba kangbu amana lokhat khre hari Churasanpur dagi phangba pawgi machungina Hema Momocha amasung ningthaujam abung hairiba mi animal Churasanpur bus parking manaki thangjam road ta grocery gi dukan phamba mi ngaktani kanana karigi damak bom adu langsilambano haiba haujumaki oina khangbangamdre mamangda su dukan mapusing aduda kanagumba amatana selgi demand tawba leikidabana yumbu singda chamamnaba pokhalle haire Lilongda laiba Nipu Subasam Rifles ki posta bom langsin kiba adu Red Army gi Special Force Unit amana satakibani haina pripak ki Department of Publicity Officer Captain Asobana Thadorok Pacherol amana khangalakli nakala marom da thasiki tangkun marigi numidang pung taraga mi nipu manga chatpa matamda Khongman Zone 5 irom lerakta laiba thingu jamunindro kauba special contractor amagi yumgi gate mayada IED ama pokhai hankiba adu su lubasina satakibani haire Ingsolisingani tarahum degi September da party ki miyoi ama M20 pistol amaga loinana police da fan ke amasung government ki department singdagi party ki mingda yamlaba senpham kaya khungwatuna marnai oina sijina ki haina lubasina maral sirakle haujiga tenma be amtalok jari
Mountai's Coaching Center, Chimerong for Class 7 to 10 BOSEM. Admission open for subject Maths, Science, Social Science and English. Counseling and interactions with different selected well-known leaders on every Saturday after the coaching test. Special features: 20% fees discount for students securing 80% and above in the previous exam. Fee structure ₹8,000. Please contact 96123638858. Combined tutorals for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4th April 2016. 2 months Sainik, Navodaya and Outsider during vacation course CBSE class 9, 10 and 12. Class start from 1st May 2016. Then service separate hostel available for both boys and girls. For details, please contact Combined Tutorals Office, Sagolban Moirang Merikmachin Bus Parking, Imphal. Admission open Bhakti Coaching Institute BOSEM amadi CBSE gi class 9 amadi 10 gi foundation course ni English Maths Science Social Science hariba subject sing sida experience leiraba oja sing asem naba tongram gulam chat laisam nando social sarmana singba oja sing na takpi tambi gadori laglibe April ki tarik 13 dagi session haujaragani matam ayuk pung 5 dagi 3 makhai phawba afaba mahiroi puthokpada ikoi bisu saruk ya hanbiu Bhakti Coaching Institute lengtha awangoi school hurai thangjam lekai Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naragai laing babudi nadringai da saksal hobana hena fai break matung me mutaram nokchre India dagi polio virus dagi ngak thokpa khakta natana mapung phana muthatna bagi pandam makhada nationwide program oina angang singda inactivated polio virus vaccine kapthokpa gi thoram ngasi health services ki director o ibomsa amadi family welfare gi director K Rajona family welfare department ta hodokre thoronga mari lainana director ibomsa na phungdokhibada thabaga si paikhatna ba district singda hidak thamgadaba call chain matiksana leire masigi report ama athubada piraktuna program asi mai paknaba chief medical officer amadi nodal officer singa konaminasi polio virus asi India gi yumlo na balebak singda leibana India da changlakpa yabagi oithokpa kaya asidagi ngakthoknaba thorang asi lokhatpani haike mogi district ge pija ge dabni mai website amale aruda password ba toga changaga yadaba singdo sima ya de do hairaga yadaba do koi mo yadre se to nati mo na an bupiri khane adu yadab du thamjalaga kaapne na paka di effective order de koi angam da sunna howa du ga kansu kan da ba mama pa su kaim da na ai ji kaap isa de kaap tham ne sunne thokpa adu mo mayam si khudong thir thok da ba ai koi hammi ba pona ma ke responsibility se call chain se pachana maintain to usina director K Rajona polio mahigasi prithibidagi mapung phana muthatpa ngamdriba phawba vaccine pibagi thabagasi makhata na sathakigani district singi chief medical officer amadi staff singa miyam ga satminaduna khongthang asi mai paknaba honagadabani haike yakona thabo yam tawtre yam sathare yam no da lere na hapupui wanati masi ahamba phase da district india gu na sani ama
second phase daga sohum ga yakhai ma thoi third phase da koi chani ga tara masi India ni sahole hare Delhi jiwa Bombay Kolkata adeki Maharashtra Gujarat loin adum district ani umanim lo yauri ba aduna yakoi na yamna mission intelligence da yaur bani haina khoi na yamna puning da dinga ji like masi yakoi ki lehori angang jing che khoi ki loina cover tongna ba adumba pambai amani na khanbi raga ko haibadi angang bi nuti gi pui bani na moi tu cover to ya de ba aduna sigi wakan to bi ga masi mayam singsi chanse bi nasi Konthozam Kendragi MLA ke Sarat ke Scott Party na mamang thagi tang kuntaruki numidang da akampet sajina duna Jeremy Hari ba wafamadu yumpham yaudabani haina MLA masana sengdorakle Konthozam da laiba MLA gi yumda pangthoki ba pawgi mifam amada mahak masana makhatana numida du da mahak Kendragi thoram yauraga halakhe Konthozam kabui mamang khulgi nupi khara chatpa thengnake makoi chamna thengnaki ba khaktani lakna ba amadi akampet sajina duna Scott singna chai khiba lekte masi yumpham yaudaba amadi aran ba wafamni Rasnitigi kudong saba launa ba khotna bani haina lawi mag masagi oinadi nupi oibi singbu awang ba thakta pukhatna ba khona jaba misakni asigumba anema thaki rasnitigi kudong saba launa ba thabagasi makhatana tahoningdi haike chalori ba mido akhoi adum akoina kaurubu su leite ama torubu su leite adubu masai sida makoina wona tanabada akhoi makoi laibu nupi oibagi akhoi ijat jam sokpa wahi khara hai hai na masi takpe wafamje masi yumpham yaudaba wafam ni aina thamjage adu masi rajniti gi oibo akhoi rajniti gi oiba yumpham yaudaba koi wafam ni ai thamjage masugum thogdokse amu handa masi thoktanaba masi ai tawhanjingi nupi singbu akhoi yamna koi bevar tokjaba adugumba ima ibel singjibo koina awangba thakta thamjaba adugumba akhoi candidate ni ha Kumbi Kendragi manung chanba wangu sadangkhong makhalekai Kumbi Kendragi MLA S Birana Kendra sigi manung chanba wangu awang lekai wangu ahalup torbung bangla laitan pokpi saiton wathalambi borayangbi napat laingaubi salan konjin hairiba mpham singa sida leiba bayum makai sabada kudong sadraba mioi tarani thoi khangatuna jinga bandal nifuni thoi yenthokre MLA S Birana makhata na Kendra sigi mioi singdasu kudong saba asi pikigani haike Wangu Sabal Community Hall da Taruk Suba Sam Rifles na Wangu Tera Khong Gram Panchayat Public Health Center Kumbiga Puna Sinduna Liem na layang bagi kem amang pangthokre thoramadu da Ayush ki Medical Officer Dr. Nganthoi Dr. Biswajit yauna Assam Rifles ki makok thongba official amadi mari lainaba singna sarugya ke mioi chahum rom ana layang baga loinana darkar oiba hidak lakthak sing pk Mars ki tang kunmari dagi kunipan fawba Thailand da pangthokiba Mari Suba International Strength Lifting and Incline Bench Press Championship ta goal lor klaba maitai nupi TS Bidyarani L Pusparani yauna saruk yaruba sanaroi sing amadi course sing ngasi imphal thorakre makoibu imung manungi mioi sing amadi sanaroi singi mari mata singna harauta yamna okay Tagyal Industrial State Talaiba Silver Dew Package Drinking Water Puthokliba Loktak Industry ge Proprietor Gitchandra Sarmana Tauriba Thabak Thoram Singbu Sakhangduna Indian Organization for Commerce and Industry na Rising Star of Asia Award with Medal Pinana Bakhalakle Award asi lagliba megi tangkunma thoida mana asi yenthokani haire Hojik maroiba pa amu Imphal manungda gari masing hengalakpana lambi chathok chashinda mayok nariba khudong sadaba sing kokananaba ISBT da passenger gari sing park tahongadore IST paumiyeng tabiriba singbo mukhanna khurumjare